सोची सो मौसम जब तक तू जवानी thôi đang thật là lầy quá amon là du phẳng rồi photo chỉ để lấy photo để làm để lấy chứ đang thật là lầy quá thôi chỉ có dân chúng ta sẽ đi cặp bên fly là đang ai phụ lỗi phụ thuộc vào cái nhà cái nào làm ta sẽ đi ngang thôi ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯆꯕ ꯐ꯭ꯂꯥꯏꯠ ꯑꯍꯥꯟꯕ ꯇꯣꯡꯕꯗꯅꯤꯀꯣ ꯅꯪ ꯊꯦꯡꯅꯈꯤꯕꯁꯦ ꯉꯥꯟꯊꯣꯏ ꯅꯪ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯤꯡꯉꯝꯗꯦ ꯀꯃꯥꯏ ꯀꯥꯎ ꯉꯝꯗꯣꯏꯅꯣꯕ ꯅꯪꯒꯤ ꯐꯣꯇꯣ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯗ ꯌꯥꯎ ꯂꯩꯍꯧꯔꯒ ꯅꯪ ꯅꯨꯡꯉꯥꯏ ꯂꯩꯀꯣ ꯉꯥꯟꯊꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪ ꯀꯃꯥꯏ ꯀꯥꯎꯗꯣꯏꯅꯣ ꯅꯪꯅ ꯑꯗꯨꯝ ꯂꯥꯡꯉ ꯂꯩꯔꯝꯃꯒ ꯌꯥꯝ ꯊꯥꯖꯗꯦꯀꯣ ꯉꯥꯟꯊꯣꯏ ꯅꯪ ꯅꯣꯏ ꯌꯨꯝꯒꯤ ꯌꯥꯝ ꯋꯥꯖꯕꯗꯨꯗꯤ ꯏꯁꯣꯔꯅ ꯅꯪ ꯂꯧꯁꯜꯂꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯔꯤ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯒ ꯅꯪ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ